Thoubal District ki DC ki kuthangda me mangage len yawba nonglei nungsit aduda amangata thokiba imung sani ga kuntra tarit ki meeoi samapan ga humpuni thoida mateng pikhre haina ahanthem subas DC Thoubal na fongdorakli loinana district asida mahusa gi khudong thiba sina sokhan kiba imung singi leinaba relief camp tarani thoi hangdoktuna thamle haiki ngasi DC office ta pangthokiba pawgi mifam amada DC subas na makha taraduna me manga da thokiba laibak thiba thodok aduda district asigi toan ba mafam kya da yumkai kaya humdokiba ate akai amade yumthak kupliba jingasing mangta kibagi report kya lakhi hojik phawda district administration afangba pawgi matungina yum sanipan gasumna nipan amangata thokibagi report leire masigi manungda yum leitraba imung sani ga contract rate rongi meeoi samapan ga humpuni thoi hojik relief camp tarani thoi da hangduna kudaki leiba yanaba silli awatpa report kharasu lakani haina thajaba lei handaki kudong thiba thodok asida yumkai amade lantum mangtak pa yawrabadi DC Thoubal ge office na targana manak nakpa SDC na targana SDO office ta hayeng phawgi manungda application ga loina amangata thokibagi photo sing yauna pisin bire o haiki handaki len tabasida soklaba imung sing isa gi soibadugi application ama koi district administration DC office tabu bigera SDO office tabu bigera SDC office pawbuda ayeng pang nipan pawbugi manungda thajan biu haibasima ai thamjage asok apan nangnaba mayam dugi report thajan biu ekoi gi staff lakpa laktaba ngaidana aiginoda masigi verification lokhala matungda government site tagi immediate relief sinataba koi CGI sit kumba yennabagi ekoi gi khongthang lokhatpa hujare madu official oibasi yaudadi yadabanina madugi sokhiba singdugi report koi administration site pisan view haiduna ai amuka hana ningsing jage hayeng tang nipan phawgi manungda report thajan bibo kaubigonu haibase mai thamja